खुनाई थौमी ओजा लेखिद्रबा नोंथोमा मंगोलगी समलप्पा पुंसीवारी मियामगे मफमदा खुदोल तमजरी असम लेपाकी होजाई जिला की मनुंग चनबा होजाई महकुमा की होजाई रेलवे स्टेशन दगी खा नोंगचु पांगना किलोमीटर अनि मखाइरोम अरापदा आमतोला कौबा खुंगंग से लई खुल से थमना नत्रगा थेंगु अमगी मवोंगदा निंगथीजरबा इथत दीप अमगी मतौगुम कोइना तारे ऐतिहासिक की ममी तारबा खुलसिगी ममंग लैकाई परेंगी मयाई थंगबदा नोंगथोनबम सागैगी लैकाईने नोंगथोनबम तोलानंदो अमसुंग नोंगथोनबम ओंगबी लाइश्रम निंगोल रजनीगी अहानबा मपारी ओइना नोंगथोनबम मंगोल चत्रामापनगा निफु तरुक इंगी आगस्तो थागी नोंगसिंग तरातरेत लेबाक पोकपा नमित्ता ताइबंग फाउखे मपाबुंग नोंगथोनबम तोलानंदो खुनाइगी चौखटपा पामजबा लाइरिक थीबा हाइबा लायेंगबा माइबा ओइरम्मी खुलसिदा लिखलंबा मरुप कमिटी कयागी संपादक सभापति ओइदुना थौदांग पुखिरमे अमतोला प्राथमिक विद्यालय की चौखट लमदांगदा महाकी तौबी मतेंग चावना ले चत्रामापनगा जांघई निथोई इंग शहीदा नोंगथोंबम मंगोलना अमतोला प्राथमिक विद्यालय सिदा मिंग चंदुना लारिक लाइसु तमखटपा हौरम्मी महाकना थवाई यावना लारिक लाइसु तंबदगी चत्रामापनगा जांघई तरेत इंगदा तृतीय श्रेणी लोइदुना अवांग थाकी महई मसिन तमनबगीदमक होजाईगी अब्दुल हसीब हाई स्कूल दा मिंग चलम्मी मतुंगदा चत्रामापनगा हुंफु तरुक इंगदा स्कूल सिदगी मैट्रिक पास तौरम्मी मधुगी मतुंगदा चत्रामापनगा हुंफु मरी इंगदा लिंखीबा होजाई कॉलेज ता आईए फावबा तमखेरमे नोंगथोंबम मंगोलगी पुंसीगी अहानबदा चत्रामापनगा हुंफु निपान इंगदा लिंखतखिबा दोकेन ओजा हाई स्कूल दा बेतोन फंगदबा ओजा अमा ओइना थबक सुबा हौरम्मे मतम खरनी ओजा ओइरबा तुंगदा असम सरकारना थागे लुपा चाम दरमहा पीबा ओजा लौबा मतुंग इन्ना नोंगथोंबम मंगोलसु ओजागी थबक फंगदुना चत्रामापनगा हुंफुतरा मरी इंगदगी उत्तर होजाईगी आलीनगर प्राथमिक विद्यालयदा थबक तौबा हौरम्मे स्कूल सिदा सही कयामरोम थबक तौरबा मतुंगदा मिलिक बोस्ती प्राथमिक विद्यालयदा मफम होंगलम्मे स्कूल सिदा सही खरा ओजा ओइरबा तुंगदा चत्रामापनगा मरफुतरा हुमदोय इंगदा आमतोला प्राथमिक विद्यालयदा ओजासौ ओइना मफम होंगदुना लाखे ओजाचौ अमा ओइना असुमना थबक तौदुना लेरंबदगी अकनबा लाइना अमना हेंजिलक्तुना चत्रामापनगा मफुतरा तरेत जूनगी नोंगसिंग अमदा ताइबंग पानबाबु थादोखे नोंगथोंबम मंगोल अंगांग ओइरिंगैदगी हौना अचुम्बा ngang परम खंगबा थक्सी खासी नाइबा ओइरम्मी महाकी थमोय यामना नौबा अमसु ओइरम्मी ममागा लोइनना मेरा वारी ताबा चटपा मतमदा वारीगी मनुंगदा अवाबा नुंगाइतबगी वारी यावरबदी मपी ताबा मखै कपलम्मी महाकी मपुकनिंगदा खंगनिंगबा वाखल अमदी हंगबा खोटपगी हैनबिसु लेरम्मी असिगी मथक्तसु डायरी इबा इसै लीला कुमै इबा खुनागी चटनबी पथाप चुमथोक्तुना चखटपा थाक्ता पुखटपा असिनचिंगबा पामजरमे नोंगथोंबम मंगोल महाकी हाईस्कूल तमलिंगै पुंसीदा कासारगी ओजा उसम तोनुगा फंगनदुना मितेगी इनात थांगता अमसुंग इसागैगी ओइबा साना खोटनबा असिनचिंगबगी मरमदा खंजिल्लम्मी थांगतागी ओजा अमसुंग
apunba poromlen marup lingkhatpiramba oja usam tonugi itin phangdona nongthonba mangolna mitegi inat amasung khunai chakhotnabagidamak thabak thauram tauningbagi wakhal pokherame chatra mapanga humphunithoi ingi megi nongsing tarukta lingkhatkhiba amtola chatra sonnmilon club gi mikok ama oina loinaduna khulgi matam maduda chanaramba jua sanaba yu yonba asina chingba phatraba lamchatpu koknabagi hotnarame chatra mapanga humphunipan ingdagi apunwa poromlen marupta yauduna mitei inat thangta isagaygi oiba sana khonaba asina chingbagi maramda chakhotnabagi tamak honaduna lakherame mithoi mihen singi pokpa natraga siba ningsing thauram pangthokpana mioidubu ikai khomnaba utpani amasung majati adubu nungsijaba ningjaba takpani khanjarami maramasina mahake lusing makhada marup asina silangjaduna chatramapanga humputara mathoi ingi January thagi nongsing ahumda Manipurgi athauba pauna burjabasigi pokpa ningsing thauram amtola prathomik bigdaloida pangthoklami asigi mathaktasu B Tekendrojit Yairipok Thambalno Lainingan Nauria Phulo asina chingbagi ningsing thauram pangthoktuna phidam ningai oiba utlamme apunba poromlen marupki khuthangda mukna maiba asina chingbagi naina mifam pangthoklamme loinana hairiba hiramsigi chatna pathap samdoknabagi hotnarame nauri kappa khuchum changeng sanaroi singi manungda hendanaba tawduna ithin sandoklame khonai chatnabi pathap likol sanaba thabal chongba asina chingba chatna pathap kharasu chumthoknaba hotnarame mahak Manipuri Sahitya Parishad asigasu mari lainana khonai gi thogal tawrami mahakna mamal leiraba larik kharasu thambirami madugi manungda phonglaba larik ani adudi asini ahanbada nangi poloidi asira drama larik ani subada chatnabi tamba mahaki phongdriba larik singdi ahanbada nongkhong koiba ani subada mangkraba sana larik ani ase sumang lila sanaduna kayarak phongkhre asigi mathaktasu isai saireng kaya iduna thambirame mahaki tekhaulamdam isai saireng ase chatkhiba lisinganiga mari ing hojaida oikhiba ohom khaito hobagi odibesonda laitonjam chandrahangsana saktuna tahankhi Manipuri Sahitya Parishad Nagaon District Committee na isai saireng ase thak teret ki tamna larikta mafam pire loinana mahaki nangi poloidi asira kauba drama lairik ase Nagaon jila ge manungda drama phongba lairik hanbani haina sakhangbire thambalno ningsingmana chayeng khut hojai mitelon kanbalup Assam lingkhatpiduna miyamgi thaugal tawrame mahake mamal yamlaba tawbi mateng adudi chatramapanга marfu manga ingda lingkhatkhiba amtola emi school ase mahaki hotna jamanne amtola high school lingbadasu mahaki chauraba ithinlai leikhedraba mongol natok ibata sunnatana masamak natokta kumduna saruk yarame hojagi kathel anaubada leiba ima kathel larembigi laisang hangba amasung sem sabagi thabakta mahaki mamal yamlaba tawbi mateng kaidongaida kawangam loi mahaki hona kanba thaukangbagi damakta leikhidraba oja usam tonuna hojai maikegi poram thongamba phamthol piduna ikai khomnakhe mahakna mitailongi wahai kharasu puthok pirami madugi manungda tarikpu nongsing prokikhonbu yendam sohanubutibu nungkhangminnaba pradarsanibu yel utpa asina chingba panbayai
mahak masagi lon amasung inatpu yamna nungsijarami. Isagi dutabu nungsijaba megi dubudi nungsiroi sonai tathigani haibanatte. Toigumasung megi dubusu thoidogna ikai khumnarami. Irolgi damak mahaki nungsijaba khudam khara panbayai. Ahanbada hojai mahkumagi manungda mitaina taba mafamsingda LP school dagi hauna imalona mahi masin tamhangadabani haina Manipuri Sahitya Parishad ki mathakta wakat thangat pirami. Anisubada chatramapanga marfu humdoi ing Assam Vidhan Sabha gi mikhal matangda Assam lepak pumba miyamgi iho phum nomagumna nomlammi. Madugi matamduda hojai mahkumagi mitay singna Santi Committee semagi wafamda committee gi ming imalona oigadabani haina lepkhirame. Numit ado February gi nongsing taramarini. Mahak punsigi loirakpa matangda laininghan phulogi lairik laisu kaya parubadagi ipagi lichattana lairipak amasung thawai yaibiren phangjai haiba wakhal lamba phangdona chatramapanga marfutrani thoi ingda mitaigi senglaba apokpa dharmada mingkai chankhirame. Apokpa haibase tengman bagi mapu punamakpu sembi pokpiriba buni. Nongthama Mangol hauji taibang panbasida leitre mahak sahi jangkai mathoi mapung phadana leikhidabani. Mahaki taloi nupi Chandramukhi amasung machanupa ahum amasung machanupi mari thambirame. Machanupa ahum adudi Nongthonbam Maipaksana, Nongthonbam Nongyai amasung Nongakraba Nongthonbam Nganthoi. Machanupi marigi ming Nongmailaisna, Malem, Panthoibi amasung Tombisanane. Mahagna matam chadana leikhidabase khul amasung hojai lamdam sigi menba ngamlaroidaba amangbani. Mahak ekhoigi mamal yamlaba hiyai gumbani. Mahakpu maira amatang thanbiduna lairang khuchok amatang katpiduna ningsingsi amasung ikai khumnasi. Matang asida khunai thaumi oja leikidraba Nongthoma Mangolgi samlappa punchiwari khulol tamba loijeri. Samlappa punchiwari asibu ibirakpa oja Nongthonbam Indra Kumar amasung samlappa punchiwari asibu pathokchariba Nongthonbam Komol.